ꯆꯦ ꯅꯥꯎ ꯅꯪ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯅꯪꯒꯤ ꯐꯣꯟꯗꯁꯨ ꯀꯣꯜ ꯇꯧꯕ ꯆꯠꯇꯤꯌꯦ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯨꯕ꯭ꯔꯣ ꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯥꯎ ꯆꯤꯆꯦꯒꯤ ꯐꯣꯟꯁꯦ ꯌꯥꯈꯤꯗꯕꯒꯤ ꯅꯣꯏ ꯀꯅꯥ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯔꯦꯟꯗꯁꯨ ꯑꯩꯅ ꯆꯠꯂꯒ ꯍꯪꯉꯨꯕꯅꯤ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯆꯦꯅꯁꯨ ꯅꯪꯕꯨ ꯑꯝꯇꯪ ꯊꯦꯡꯅꯔꯗꯤꯅ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯥꯎ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ ꯗꯨꯀꯥꯟꯅꯤꯅꯤ ꯅꯥꯎ ꯁꯦ ꯃꯃꯤꯡꯗꯤ ꯂꯥꯏꯖꯥ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ ꯂꯩꯃꯇꯣꯟ ꯑꯩꯈꯣꯏꯁꯨ ꯂꯝ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯁꯥꯔꯤꯌꯦ ꯇꯤꯗꯤꯝ ꯔꯣꯗꯇ ꯅꯪ ꯁꯪꯉꯗꯤ ꯆꯠꯂꯨꯁꯤꯗꯅ ꯇꯩ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯄꯣꯠꯆꯩ ꯊꯝꯃꯨꯔꯒ ꯋꯥꯛꯁꯣꯞ ꯑꯃꯈꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯅꯪ ꯁꯦꯞ ꯇꯧꯁꯜꯂꯨ ꯍꯣꯏ ꯆꯦ 700-519-3148 ꯂꯥꯏ ꯂꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣꯀꯣ ꯍꯣꯏ ꯇꯩ ꯊꯣꯛꯑꯣ ꯆꯠꯂꯁꯤ